Naduna Operation Toophan Haina Mingthonba anti-drug drive Houdok Minnaragani. Kerela Home Minister Ramesh Serithalana, Tamil Nadu Chief Minister C. Joseph Bijoyga ngasi Chennai da unaduna Operation Toophan Haina Mingthonba anti-drug drive ama punna paikhat minanabagi matangda wari sanakri. State lana chatharakliba drug trafficking amasung drug abuse ki thabak thoram sing asi mayoknanaba anti-drug drive asi pangthokadoribani. Masi Chennai da leiba Tamil Nadu Secretariat Kerela Amasung Tamil Nadu State ki police ki force singi marakta hena mapangal leiba mawongda thabak tawminanabagi pandamda Home Minister Ramesh Serithala Amasung Chief Minister Joseph Bijoyga pungkai amarom hena wari sanaki. Maruoiba state asigi apunba anti-drug drive asina South India da hengalakliba drug napiba chaicheng sing asi mayoknaba ngamnaba hotnagadawri. Mifamadu Loreba Matungda Kerela Home Minister Serithalana Houdok Kibada Chahi Asigi June Thada launch Tokiba anti-drug drive Asigi Tabak Mai Pakna Chungsen Bangamli. Matamadu da Kerela da VD Satishana Luchingba Congress Lengang na Kongthang Hokibani. Operation Toophan Tabak Ona Chatharapa Namit Nifu Humdoini Shure. Masigi Manung Channa Houzik Fabada Miyoi Lising Taruk Hena Fagat Pangamle. Lonana drug trafficking amadi drug sing fagat pagamari lenena register Tokiba case masing aduna lising mangaga chonga rom sure hairi. Kerela Minister duna makata na Houdok kibada drug trafficking asi state amakaktada tashinduna laibanate. Maramaduna laibaga sige apunba oina thabak tawminaba changi. Tamil Nadu amasung Kerela state anigi mathakta border adu yamna chawna laiba maramna Tamil Nadu lengaki maikaidagi matingsu tangai fadana lai haina Houdokhi. Masiga mari lenena Tamil Nadu Chief Minister Bijoyna mahaki lengaki maikaidagi khongjang asida mapum fana mating pangani hainasu thajaba piraki.